KANGLEI Indigenous Martial Arts and Cultural Society Kimacs na Sinduna Thang ta Common Examination Ngarang Manipur gi Tongan Tonganba School gi MANUNGDAGI KHANGATLABA School Mapanda Center OIDUNA PANGTHOKRE Examination aduda Manipur gi Tongan Tonganba mafamda lairiba school dagi mahairoi punna lising amaga jamri romna saruk yaki ngarang chothakiba examination aduga mari leinana Kimacs ki Education Secretary ke Sam Kumar na haikibada Thang ta Common Examination asi maru oina kosem amadi bosem lauba examination asibu saruk yagadoriba mahairoi singidamak yenglaga chahi khudingi Kimacs na examination asi chathaduna lakpani handaki oina su kumjali sing aniga kuntarukta bosem amadi kosem lauba examination asida saruk yagadoriba mahairoi singi yenglaga Thang ta Common Examination asi pangthokpani haidiba examination asida Tongan Tonganba school gi oja singna achoba thodang lauduna mapung fana PANGTHOKRE damakta su Kimacs maikidegi thagatpa phongdoki Asi PANGTHOKRE common examination asi lakadoriba ingisini sumna nutrukta metric thagadaba amadi council exam pigdaba mairoi singi damakta yinjarakan Kimacs na yamna kala manabiduna koi PANGTHOKRE exam ni hai exam sida Tongan Tonganba private schools aided schools Permanent schools mai futara mathoigi mahiroi satra sati lising amaga chamni henbana saruk yabiki hai exam sibu mai pakpa ngaman bikiba Tongan Tonganba thabusina yaubikiba thangtagi sintak pising amadi school singi founder principals na Tongan Tonganba thabusingda matheng pangbikiba kudingmapu Kimacs makedagi tar phongjari dona tungda thangtagi damakta silakadaba Tongan Tonganba thabuk tharumsingdasu Kimacs nungsibiduna amadi lebak asigi thangtagi nungsibiduna matheng pangbiu saruk yabiu hadana Kimacs makedagi amuka namayam nungsinjari